mayambu ahanba maktada Manipur Horror Story Channel gi mekaidagi mayambu amuka na punem jari ngasi soi khoina bhapna saduna pujaraklaba adugumlaba phul horror story ama tabada yamna tu sunglaba wari ma putuna laksari wari asili thok charapa matamda soi kiba langkiba kaya yaurabasu mayamna puksal sauna ngakpiu aduga wari asi hingliba natraga sikraba kana gumba mataka mari lenajana ijaba wari nasade bhapna saduna ijabani masida kana gumba amataga mari lenajade wari asili thok charapa matamda soi kiba yaurabasu amuka na ngakpiu haidana hajari phare mayam madudi wari asi honaba tawjaraklage wari asigi mami sing adugi khongsat Thomas amadi Henthoi Bikram Lembi Daya makhoi mangasi adoki matik yamna luna tinai Thomas amadi Henthoi aduga Bikram ga Lembi ga makhoi mari asi Thomas ke Henthoi kana pakhang lai sabi oibagi makhoi mari asi Henthoi ga Thomas ka nungsinai aduga Bikram ga Lembi ga nungsinai Daya di nupi so mata koidi makhoi mangasi luna tinarakpani mamana boy na tinarakpana Thomas amadi Henthoi aduga Bikram ga Lembi ga makhoi mari asi nungsinakibani makhoi mari asi koiba langba kharasu pami Dayadi ina kairak kharasu khulli makhoi mangama college tamliba na ha ngaktani koiningba langningba inkhalakpa matam oibagi yamna pamjaba matamni college ta Henthoi na sun hairaki Daya nangi gari aduda aikhoi manga amungtang di pulap koiba jasidana Thomas na mateng panglai hai gumna dana nangi gari asobaduda sapadi adi abani aikhoi manga si Bikram na mateng panglai ado sapani chalabadi khara lapa jaga amada sakadabani makhoi ohum na wari sanari baduda lembina mapu sina sa sai basu yadri chasi so kari gumba amata hairatri nakhoi ohum na bhapti sagapa loikraba natro lembi gi wafam aduda Dayana hoida sasida aisu hagiana khalambani aduda nakhoi piar oibanina yarak loidra haidana wakhal te khaliba koibagi budi aikhoi di yamna pamjakhrabani da Thomas na hairakpani Thomas ki wafam aduda Henthoina pamni nang budi sakpalang ba koiba siamna pambani asi haina duna makhoi manga do nokminai Dayana sapane salabadi haigumna dana khara lapa jaga amata sakadabani bhai Bikram na hakibado aisu yaningi aduda jaga se kadai waida sasaibano bhai Bikram nangna khangba jaga khara lapa jaga haibadi afaba gumba phajaba jaga gumba leibra Bikram na handak maragasi aidi koining balaning ba siamna su pami sapane salabadi aikhuna sungchang changdriba jaga amada sangadabani adu buhaiba kadai waida sasaibano Dayana mu hanglakpani Bikram na sing ama lai hai sing adugi maming adudi aisu kaya thoina khangdi haiphet Facebook ta thengnarambani mafam ado khara makhai sunungai aduga yamna su phajai hai numipu tarabadi sing aduda kumtharakpado yamna pharak tai hai numi tadringai matamda kumlakkadabani haidana mayamna su hainei mafam ado matol thangba sarukta ungakta tai hai singkhong thangba sarukta na madu gumba kaya thoina laiti hai hojik ningtham tha oirabanina mafam adu chappada yamna chap charabra haiduna khalli Dayana adudi karamba jaga oiriba sano nangbu mafam jaga do khanghobro mafam jaga do madi thoina khanghaudre Bikram na hairakpani Thomas na makha samdan hairai ayare mafam jaga do ai khangi asigi khara salaga leiba singthak sing haina ama leibani singthak sing aduni nabani na hainaribado Bikram na hoi singthak sing haibani ai hogjiwaida ning singlakle madudo ine hekta salurasi ado numita adringai da kumnarak kadabani haibado madu madi kari maramgino ai somata khangdi pharese hayingla hangsila madudo ine hekta salasi Daya gi wafam maduda lembina satpado yagadrane matam se khara khujau mandro adu eragana kari numito ina sa haibano satpane satlabadi Saturday natraga Sunday gumbado na sasi mayam singadu suyanari Saturday yaugadaba khara makhadi wali Saturday yaudringai tanja aduda makhoi su imung manunggi miyo singaduda loina ayaba lori makhoi su loina yanarakle Henthoi amadi Thomas Bikram Lembi
makhoi imung manungki ahal lamansingna hainaduna leiraba adugumlaba nupa nupini. Masina maram oiduna imung manungki ahal lamansing aduna satluro haidana ayaba pirakle. Sakadaba numit adu yaurakle. Makhoi sulamahangda sanabani haidana asatha khara purakle. Daraka oiraklabadi ten khangatuna tumbagini haidana ten su purakle. Mayam madudagi Thomas haiba nupa ase masidi yamna video namba pamjaba nupa amakakni. Aduna singman sapa matamda mahakna kamera masamadi loinai. Thomas na mahakna sakadaba numit aduda mahaki kamera masado purakle. Kamera masado puraklaba matam gari tongkhatpa horakpa kan aduda Dayana gari thauna asumna hai. Oh, nangi kamera asidi hauji phawba lepa leitri. Thomas na mase memory ni hayeng na khoy ai khoina haloi raklaba matam isai su sing aduda mami sing asi yenghangadoribani. Hoi phare na khoida na yum yamna thuna panaro aduga nasana su sing ado poknaro. Asi hairaga ma khoi manga asi nokpana kham thengle. Ma khoi su gari do tongna yamna hona noktuna lai. Nokliba sigi marumda awaba kaya marama ma thengnarakadawre haibasi ma khoi gi amata khangsa pasat natte. Asum taudana singthak singi mapa adu yaurakle. Makha thangba saruk aduda senaba laiba ahlamana. Angangsa nakhoi singta kagadoribra. Ayuki pung 12 adai da yaurakpani. Matam adusu khara khajikak thengle. Dayana hoi khura singthak asida kage dawani. Ticket amadi paikiba tari. Ado khura mafam masi jaga aikhoina haife yengba matamda singthak thangba saruk asomsi numit tadringaida kumlakadabani haibasi kari thodok thokiba laibage asibo sing kabagi ticket kakliba nupa aduna mafam asi hanadi mina kaya thoina khangnaramde singthak sing hairiba jaga mathak thangba saruk asida laifam timpham yamna kanbani. Aikhoina khanglapa matamda hana mafam jaga ase lamkoiba mi amata laknade. Lamkoiba mi laklabasu numit tadringai matamda kumlakpa mi adudi mathawai du hingi. Numit pu hek takraba mi adudi thiba matamda su phangba amata hek laiti. Phare nakhoi numit tadringai matamda adum kumdi kumlau mafam ado laigi tingi khara makhaisu adum thokpani. Aikhoina singthak sing asida laigi tingi thoi haibasi khanglakpa su kuidri. Kakhakiba mi amata numit tarakan matamda aikhoina kaupa khotpadasu amata phanglakte. Nongalaga thibadasu amata phangkide. Aduna lamkoiba mioi singde duki matik yamna lakpa maramna mafam jaga ase numit tadringai matamda kumlakadabani haidana akanba restriction ama aikhoina thambani. Makhoi manga dusu mamit mana singado tingak loina yengnai. Makhoi manga gi ticket ado ahal aduna kaklage haidana kakpiri. Paisa sing ado piraba matungda makhoi su singda kakhatpa horakle. Makhoi su singda tamba ngamde haidana phitpha loina tawduna makhoi su makhoina purakpa ten sing ado makhoi gi bag manungda hapchinduna pukhalakle. Kakhana sumna hairai. Thomas na video namna maya mafam jaga ase aikhoina ihana ngasigi numisimadi karakpani. Mafam jaga ase aikhoina kakhalakpada yamna phajai. Singthak thangbadana hena phajai hai. Mafam asigi mamingna singthak sing kawi hairi. Asi hairaka Thomas adusu mahaki ahoba video do namba matek ama loisingkre. Dayana khwaidagi matung thangna karai. Dayana sum kakhalakpada sing asi kakhinu haibagi matagumna wakangba amada mahaki purit ado kotuna yali. Dayana kadaidagi wakangba no sina tanja sana kamaina koliba sano. Asi hairaga mahaki purit ado lokthoi. Purit ado lokhthoklaba matungda mahak asi makhoi mayamgi matung inaduna duma kakhalakle. Sum kakalaklaba matam masa sing adu suwabani yadre. Ngihatang pothaki se haidana makhoisu pothanari. Thomas tu suma sada yauriba camera aduna namba khopadu lepa laitana adu namli. Photo su kapi mafam jaga adu yengba matamda yamna phajaba haibadu oi. Bikram na hairai. Mayam ngihatang su pothanarabanina amukka bahorasida. Matam ase sumpung theng badi yadabanina khara kakhalaga phat kumaknaba tawrasi. Thomas na kakhapane kakhalabadi mathak yauna kakhakadabani. Bikram na hoi numit putarabadi upaya amata laiti min haibasu khara loksiko. Thomas na
ꯑꯁ ꯕꯤꯀ꯭ꯔꯝ ꯅꯪꯁꯤ ꯌꯥꯝꯅ ꯀꯤꯒꯟꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯝ ꯑꯣꯏ ꯍꯥꯏꯕꯗꯣ ꯊꯥꯖꯔꯤꯕ꯭ꯔꯣ ꯑꯩ ꯑꯃꯠꯇ ꯊꯥꯖꯗꯦ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯈꯔ ꯊꯨꯅ ꯀꯨꯝꯂꯛꯅꯕ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯕꯤꯀ꯭ꯔꯝꯅ ꯂꯧꯔꯨꯅꯨ ꯃꯤ ꯃꯆꯥꯗꯤ ꯃꯋꯥ ꯑꯃꯠꯇ ꯂꯧꯔꯨꯅꯨ ꯁꯣꯏꯔꯛꯂꯕꯗꯤ ꯀꯅꯥꯗ ꯁꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯅ ꯉꯥꯡꯕ ꯋꯥꯁꯨ ꯈꯔ ꯂꯧꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯈꯔ ꯊꯨꯅ ꯀꯥꯔꯁꯤ ꯗꯌꯥꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯔ ꯌꯥꯅꯤꯡꯉꯤ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯜ ꯐꯥꯎꯕꯗꯣ ꯀꯥꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯈꯣꯡ ꯑꯗꯨ ꯊꯥꯡꯗꯅ ꯂꯥꯛꯂꯤ ꯈꯔ ꯄꯣꯊꯥꯔꯨꯕꯅꯤꯅ ꯃꯁꯥꯗꯣ ꯋꯥꯕꯗꯤ ꯈꯔ ꯃꯈꯩ ꯐꯩ ꯃꯐꯝ ꯑꯗꯨ ꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯕ ꯀꯥꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯈꯣꯏꯁꯨ ꯐꯖꯕꯗꯨ ꯌꯦꯡꯕꯗ ꯈꯔ ꯃꯈꯩꯗꯤ ꯑꯋꯥꯕꯗꯨ ꯀꯣꯛꯄꯒꯨꯝ ꯇꯧꯏ ꯊꯣꯃꯥꯁꯅ ꯚꯤꯗꯤꯑꯣ ꯅꯝꯅ ꯁꯨꯝꯅ ꯍꯥꯏ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯐꯝ ꯖꯒꯥ ꯑꯁꯤꯒꯤ ꯚ꯭ꯌꯨ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯍꯦꯟꯅ ꯋꯥꯡꯈꯠꯂꯒ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯛꯏ ꯃꯈꯥ ꯆꯤꯡꯈꯣꯡ ꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯂꯩꯍꯧꯔꯦ ꯐꯅꯗꯤ ꯂꯥꯞꯄꯤ ꯆꯤꯡꯊꯛ ꯌꯧꯒꯗꯕꯁꯨ ꯇꯪꯈꯥꯏꯃꯨꯛꯇꯤ ꯋꯥꯠꯂꯤ ꯆꯥꯛ ꯑꯗꯨꯁꯨ ꯑꯁꯥꯏꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯗꯨꯝ ꯆꯥꯅꯕ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯨ ꯑꯃꯨꯛ ꯅꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯇꯦꯛ ꯈꯔ ꯀꯥꯔꯛꯂꯕ ꯃꯇꯨꯡ ꯄꯨꯡ ꯑꯗꯨꯁꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 1 ꯇꯥꯒꯗꯧꯔꯦ ꯃꯈꯣꯏ ꯃꯉꯥꯗꯨꯁꯨ ꯄꯣꯊꯥꯅꯔꯦ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯊꯣꯡꯗꯨꯅ ꯄꯨꯔꯛꯄꯗꯣ ꯆꯥꯔꯦ ꯃꯐꯝ ꯖꯒꯥꯗꯣ ꯆꯤꯡꯅꯒ ꯑꯣꯏꯁꯤꯜꯂꯤ ꯈꯔ ꯋꯥꯡꯈꯠꯂꯛꯄꯅꯒ ꯃꯔꯝ ꯑꯣꯏꯁꯤꯜꯂꯤ ꯏꯪꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯖꯦꯀꯦꯠ ꯑꯃꯃꯝ ꯄꯨꯊꯣꯛꯇꯨꯅ ꯂꯤꯠꯅꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯗꯌꯥꯅ ꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎ ꯊꯣꯃꯥꯁ ꯆꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯥꯔꯒꯨꯝꯁꯤꯕ ꯐꯖꯕ ꯃꯐꯝ ꯖꯒꯥꯗꯨꯕꯨꯗꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯈꯪꯏ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯗꯕ ꯃꯥꯜꯂꯤ ꯀꯨꯝꯊꯅꯕ ꯇꯧꯔꯁꯤꯔꯥ ꯊꯣꯃꯥꯁꯅ ꯌꯦꯡꯉꯨ ꯅꯣꯏ ꯑꯅꯤꯁꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯀꯥꯔꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯄꯥꯟꯕꯔꯣ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯈꯔꯁꯨ ꯍꯤꯡꯕ ꯀꯤꯔꯣꯏꯗꯕꯅꯤ ꯂꯥꯛꯑꯣ ꯇꯨꯀꯥ-ꯇꯨꯀꯤ ꯑꯃꯠꯇ ꯊꯤꯔꯨꯅꯨ ꯆꯤꯡꯊꯛ ꯊꯪꯕ ꯌꯧꯗꯕ ꯌꯥꯔꯣꯏ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯝ ꯀꯨꯝꯊꯔꯛꯀꯅꯤ ꯅꯨꯃꯤꯠ ꯇꯥꯒꯦꯔꯥ ꯅꯣꯡꯉꯥꯟꯒꯦꯔꯥ ꯑꯗꯨꯝ ꯁꯣꯏꯗꯅ ꯀꯨꯝꯂꯛꯀꯗꯧꯔꯤꯕꯅꯤ ꯊꯣꯃꯥꯁ ꯑꯗꯣ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯁꯤꯗ ꯁꯥ ꯇꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯊꯣꯃꯥꯁꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯗꯅ ꯀꯥꯔꯛꯂꯦ ꯆꯤꯡꯊꯛ ꯑꯗꯨꯁꯨ ꯌꯧꯕ꯭ꯔꯥ ꯌꯧꯗ ꯆꯤꯡꯊꯛ ꯑꯗꯨꯁꯨ ꯁꯨꯡꯌꯧ ꯌꯧꯗꯦ ꯆꯤꯡꯊꯛ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯌꯧꯅꯕ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯈꯥꯏꯃꯨꯛ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯣ ꯃꯗꯨꯗꯒꯤ ꯀꯥꯗꯕꯒꯨꯝ ꯇꯧꯏ ꯊꯣꯃꯥꯁꯅ ꯏꯇꯥꯎ ꯃꯌꯥꯝ ꯆꯤꯡ ꯑꯁꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯅ ꯄꯣꯊꯥꯔꯨꯕꯗꯣ ꯃꯗꯨ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯅꯠꯇꯕ ꯃꯥꯜꯂꯤ ꯆꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯗꯨꯁꯨ ꯑꯗꯨꯝ ꯀꯥꯈꯠꯂꯛꯏ ꯗꯌꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯈꯔ ꯃꯈꯩꯗꯤ ꯐꯥꯎꯔꯛꯂꯤ ꯗꯌꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡ ꯑꯁꯤ ꯃꯈꯣꯡ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯣꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯀꯥꯟ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯨꯛꯈ꯭ꯔꯦꯗ ꯁꯥ ꯀꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁ ꯑꯩꯗꯤ ꯀꯨꯝꯅꯤꯡꯈ꯭ꯔꯦꯗ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯅꯨꯄꯥ ꯊꯣꯛꯇꯦꯒ ꯍꯣꯃꯣ ꯃꯥꯜꯂꯦꯒ ꯑꯁ ꯊꯣꯃꯥꯁ ꯑꯁꯤ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤ ꯑꯁꯤ ꯍꯥꯏꯅ ꯀꯥꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯄꯨꯡ 4:30 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯄꯨꯡ 4:30 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯣ ꯃꯝꯕ ꯀꯕꯛ ꯍꯧꯔꯛꯂꯕꯅꯤ ꯕꯤꯀ꯭ꯔꯝꯅ ꯊꯣꯃꯥꯁ ꯀꯨꯝꯅꯕ ꯇꯧꯔꯁꯤꯔꯥ ꯄꯨꯡꯁꯨ 4:30 ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯌꯧꯒꯗꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯋꯥꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯃꯥꯁ ꯑꯗꯣ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯌꯧꯅꯤꯡꯕꯅꯤꯗ ꯈꯖꯤꯛꯈꯛ ꯀꯥꯈꯠꯂꯒ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯀꯨꯝꯊꯔꯁꯤ ꯊꯣꯃꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯀꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ ꯊꯣꯃꯥꯁꯅ ꯃꯌꯥꯝ ꯑꯗꯨ ꯉꯝꯃꯤ ꯃꯍꯥꯛꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯦꯟꯃꯟꯗꯅ ꯈꯖꯤꯛꯈꯛ ꯀꯥꯈꯤꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝ ꯀꯥꯅ ꯗꯌꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯣ ꯄꯣꯞ ꯂꯥꯎꯅ ꯇꯠꯂꯒ ꯇꯥꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯠꯂꯒ ꯇꯥꯈꯤꯕꯗꯨꯗ ꯗꯌꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯤꯕꯅ ꯄꯤꯛ ꯊꯜꯂꯛꯂꯦ ꯑꯁꯨꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯇꯠꯂꯒ ꯇꯥꯔꯛꯂꯕ
ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤ꯫ ꯗꯌꯥꯁꯨ ꯈꯔ ꯇꯞꯂꯞꯅ ꯂꯥꯛꯏ꯫ ꯊꯣꯃꯥꯁ, ꯀꯨꯝꯅꯕ ꯇꯧꯔꯁꯤ, ꯃꯇꯦꯛ ꯈꯔꯁꯤ ꯀꯥꯔꯛꯂꯕꯅꯤꯅ꯫ ꯊꯣꯃꯥꯁꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯂꯦ꯫ ꯃꯊꯪꯁꯨ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯊꯣꯃꯥꯁꯅ ꯐꯔꯦꯁꯤ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯀꯥꯗꯤ ꯌꯥꯝꯅ ꯀꯥꯅꯤꯡꯉꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯅ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯥꯛꯄ ꯀꯥꯟ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨ ꯂꯝꯃꯥꯡꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯂꯝꯂꯣꯡ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯑꯐꯥꯡꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯝꯂꯣꯡ 4 ꯐꯥꯡꯕ 5 ꯐꯥꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯃꯃꯥꯡ ꯊꯥꯅ ꯆꯪꯕꯅꯤ꯫ ꯊꯣꯃꯥꯁꯅ ꯃꯃꯥꯡ ꯊꯥꯅ ꯆꯠꯄꯗꯨꯗ ꯃꯍꯥꯛꯅ ꯂꯝꯕꯤꯗꯣ ꯀꯛꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯊꯣꯃꯥꯁꯅ ꯂꯝꯕꯤꯗꯣ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯅꯣ? ꯃꯈꯣꯏ 4-5ꯗꯨꯁꯨ ꯈꯟꯅꯩ꯫ ꯍꯦꯟꯊꯣꯏꯅ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇꯣ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯁꯤꯔꯥ? ꯃꯁꯤꯗꯩꯁꯤꯗ ꯆꯠꯂꯒ ꯑꯃꯨꯛ ꯀꯔꯤ ꯇꯥꯒꯗꯧꯔꯤꯕ? ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄꯗꯗꯤ ꯂꯝꯕꯤꯁꯤ ꯑꯃꯈꯛꯇꯪ ꯑꯣꯏꯈꯤꯕ ꯇꯥꯏ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯃꯈꯣꯏ 5ꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯩ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯀꯥꯔꯛꯈꯤꯕ ꯂꯝꯕꯤꯗꯣ ꯃꯗꯨ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯂꯝꯕꯤ ꯑꯗꯣ ꯃꯊꯪ ꯌꯦꯡꯗꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯂꯕ ꯀꯥꯟ ꯄꯨꯡ ꯑꯗꯨꯁꯨ 5:30 ꯇꯥꯗꯨꯅ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯂꯦ꯫ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯗꯌꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯉꯟꯅ ꯉꯁꯥꯏ ꯆꯠꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯕꯤꯀ꯭ꯔꯝꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯁꯨ ꯂꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁꯤꯗꯤ? ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯔꯝꯗꯦ꯫ ꯗꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯃꯥꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣꯁꯤ, ꯑꯩꯈꯣꯏ ꯉꯝꯅꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯀꯨꯝꯒꯗꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯌꯧꯗꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ꯫ ꯃꯈꯣꯏꯁꯨ ꯃꯈꯨꯠꯇ ꯃꯩ ꯑꯁꯦꯡꯕ ꯑꯃꯠꯇꯗꯤ ꯄꯥꯏꯗꯦ꯫ ꯃꯩꯁꯨ ꯁꯦꯝꯒꯗꯕꯗꯨꯁꯨ ꯊꯥꯡ ꯑꯆꯧꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯗꯌꯥꯅ ꯃꯃꯥꯡ ꯊꯥꯅ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯃꯥꯁꯅ ꯗꯌꯥ, ꯑꯩ ꯆꯠꯀꯦ ꯌꯥꯅꯤꯗ ꯍꯥꯏꯗꯅ ꯊꯣꯃꯥꯁ ꯑꯗꯨꯁꯨ ꯃꯃꯥꯡ ꯊꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ, ꯐꯣꯟꯒꯤ ꯃꯩ ꯑꯗꯣ ꯀꯥꯞꯅ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯀꯥꯟ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯗꯌꯥꯅ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯌꯥꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯃꯃꯤꯠ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯄꯣꯠꯁꯛ ꯑꯃ ꯃꯃꯤꯠ ꯑꯅꯤꯈꯛꯅ ꯃꯈꯣꯏ 5ꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯣ ꯗꯌꯥꯁꯨ ꯎꯔꯦ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯌꯥꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯁꯥ ꯀꯩ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯋꯥꯈꯜꯗ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯗꯩꯁꯤꯕꯨ ꯁꯥ ꯀꯩ ꯅꯠꯇ꯭ꯔꯥ? ꯃꯥꯜꯂꯤꯗ, ꯃꯥꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯈꯛ ꯄꯥꯟꯕ ꯖꯤꯕꯗꯣ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯒꯤ ꯃꯇꯧꯒꯨꯝꯅ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯗꯌꯥꯁꯨ ꯃꯗꯨ ꯎꯔꯨꯕ ꯀꯥꯟ ꯑꯗꯨꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯗꯌꯥꯅ ꯏꯇꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯠꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯗꯌꯥꯅ ꯃꯃꯥꯏ ꯑꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯗꯌꯥꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯩ꯫ ꯗꯌꯥꯅ ꯌꯥꯔꯦ ꯆꯠꯂꯣ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯗꯌꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦꯗ, ꯁꯥ ꯃꯥꯟꯕ ꯑꯃ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯇꯨꯕ ꯁꯝꯂꯒ ꯆꯠꯈꯤꯕ꯫ ꯊꯣꯃꯥꯁꯅ ꯌꯥꯔꯦꯁꯦ ꯗꯌꯥ, ꯀꯔꯟꯗꯣ ꯑꯃꯠꯇ ꯇꯧꯔꯛꯀꯅꯨ, ꯒ꯭ꯌꯥꯟ ꯇꯥꯅ ꯀꯨꯝꯅꯕ ꯇꯧꯁꯤ꯫ ꯗꯌꯥꯁꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ꯫ ꯊꯣꯃꯥꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯥ ꯁꯝꯗꯅ ꯑꯃꯨꯛ ꯀꯨꯝꯂꯛꯏ꯫ ꯈꯔ ꯀꯨꯝꯊꯕ ꯍꯧꯔꯛꯄꯒ ꯃꯈꯥꯗꯁꯨ ꯁꯨꯡꯌꯧ ꯌꯧꯔꯛꯇꯕꯗꯨꯗ ꯊꯣꯃꯥꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯣꯟꯒꯤ ꯅꯦꯠꯋꯥꯛ ꯑꯁꯤꯁꯨ ꯑꯃꯠꯇ ꯐꯪꯗꯕ, ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛꯅꯤ ꯍꯥꯏꯗꯅ ꯀꯥꯈꯠꯂꯛꯂꯤꯕ ꯑꯁꯤꯁꯨ ꯇꯋꯥꯔꯒ ꯑꯃꯠꯇ ꯌꯨꯡꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯔ ꯃꯊꯛ ꯊꯪꯕ ꯆꯤꯡꯊꯛ ꯋꯥꯜꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯍꯦꯟꯊꯣꯏꯅ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯎꯈꯤꯕꯗꯨ ꯅꯈꯣꯏ ꯇꯥꯍꯧꯕ꯭ꯔꯥ? ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯦꯝꯕꯤꯅ ꯀꯅꯥꯒꯨꯝꯕꯤ ꯈꯨꯗꯣꯡꯊꯤꯕꯒ ꯊꯣꯛꯄꯒ ꯌꯥꯎꯔꯕ ꯖꯥꯠꯂꯣ?
Thomasna sumna hairai. Singthak thangba saruk asida law khongduna tawriba nupi asi aikhoi ani budi tuma subanina phari nupi asi koithi thiraga dayagi oina simbira sira nupi somata koide Thomas ki wafam aduda Dayana nang matang matam sadana phagi tawrakpra haibabu singthak asida ibani soidana phunaba tare mayam adusu amuk noi adumna noksarabasu soro soro haidana yamna makhol hauna handamuksu nupi amana yamna kana laurakle makhol adu tabada kiba phanglaba khonjelni yamna kan hekta laurakpani lauri badasu singthak thangba oibanina khonthang yain hekta satle mataw aduda nupi ani do kibana yaraktre henthoina as aidi onthona taleda ngasai khoi makhik ka purakhiba taine Thomasna porakhibani se Maisu semgadabadasu phi amanba amatasu leite kamaina tawdiba sidi Maisu semdragasu maiketo khela gado maksalasi ama khatana do makumasi laosi haidana makhoi mangado Thomasna lamjingduna do maklakle Thomasna lamjingduna laklabakan khara hekum thabaga Thomas ado makutta paiba camera do namdana lai video record tawduna henthoina as makata na sapasi ay diyam na wari pung asisu phagi dagi tare tasla kadawri asaygi khara laite mana basida tiana se khangatuna khoi ngek potharasi natragan ahing simadi pulap lelasi nongalagoi na pulap kumasiba lembina wa makata na hairai henthoina hairi se sina phagadaba mali asaygi khara laite mana ba jaga sida kumthaduna aikoina purakpa tensing asa athak singa se khara saraga dum lelasi Thomasna aidi makhata na kumdi kumningbani nakhoi ani bu yamna warabro ani duna wada badu di tonga na thamkhro amamba marak asida khong asisu thangba thokpado ngamlaktre isa su chokthabani yadre hayang nongalaga gyan tana lambi asi yenglaga oina kumbana phadro Dayana adusu yai ngasigi numisimadi tiana do khangatuna khoi pulap tumasi henthoiga lembiga pulap tuminarasanu aikhoi ahum pulap tumasi asi haidana makhoi manga do yari Bikramna parap kumtharaklaba matung mafam jaga do khara sengdokle mafam jaga do sengdokpa matamda saphuwa mathengnai saphuwa do karino haidana Bikramna makhongna khara khajekhak thengduna yengluba kana duda ngangsangang laba masuama saphuwa dugi maning thangba saruk adomdagi phatlauni ta kapthorai masuwa do kapthorak laba kan mahaki masapum nama ado shot kya haidana khajekhak tawi Bikram suma sadu laithoki baduda kari kumba amata shot laudri iya do phi launa kapki bado sab lepkhraba matung aduda saphuwa do iya do tapna tarakle Bikram na kari no haidana yengluba kana duda I oiduna lairami kari saphuno sibu mahakna adumna hairakpa kana duda makhoi mari singa du su yengi adumna yengba kana duda I oirambaduda makhoi mari do ngakpana khamthengle Bikramna yaresi mafam jaga sidagi khara hendoktuna haibadi khara chatholaga dum tumasi saphuwa du su kari gumba amata hanna phawba yengba tawda makhoi manga du su hoi phare maduna yare haidana mafam jaga du da tena do khalle aduga makhoisi tumthaba horakle thabalgi mangala du su makha thangba saruk adudi mathak thangbada pairiba laisilgi mafol singaduna makha yokthaba ngamde haibadi tampaki lamaduda thabalki mangalado yokthaba amata ngamde singthak thangba saruk asomda singaduna wangkhibanina laisilgi mafol asi singthak adugi mahaki mathak thangba saruk mayai waduda laisilado singi mayai thangba saruk makhoina lairiba jaka adomda paksan hekta sandokpana mafam jaka do sarkarga sapmanare thabalgi mangala duna yasinba matamda laglak lauba makai phajaba haibadu oi mifam hongba ngamde mafam jaga duda makhoina lakpado mahai yale haiduna khalle makhoida thokadariba khudong thiba singadudi amata khangba janate mafam jaga dugi phajaba duda makhoi manga do ngaunai henthoina is onthokna phajakreda laisilasisu makha thangba sarukta pumam hekta mamlabasu mathak thangba saruk asomdadi paksan hekta leibasina
ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯅꯒ ꯐꯖꯕꯅꯤ ꯂꯩꯆꯤꯜꯒꯤ ꯃꯔꯛ ꯑꯁꯤꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯇꯥꯁꯤꯜꯂꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯛꯂꯛ ꯂꯥꯎꯕ ꯃꯈꯩ ꯐꯖꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯐꯣꯇꯣ ꯄꯨꯡꯀꯥꯞꯇ ꯀꯥꯞꯄꯤ ꯊꯣꯃꯥꯁꯅ ꯀꯥꯞꯄꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯁꯤꯟ ꯇꯧꯗꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯀꯥꯞꯄꯤ ꯑꯀꯣꯟꯕꯗ ꯃꯈꯣꯏ ꯃꯉꯥ ꯄꯨꯂꯞ ꯇꯧꯗꯨꯅ ꯐꯣꯇꯣꯗꯣ ꯀꯥꯞꯂꯤ ꯐꯣꯇꯣꯗꯣ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯍꯟꯅ ꯇꯨꯅ ꯑꯃꯠꯇ ꯍꯦꯛ ꯌꯦꯡꯗꯕ ꯃꯈꯩ ꯃꯈꯣꯏꯅ ꯈꯟꯂꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯇꯨꯝꯅꯔꯁꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯐꯝ ꯆꯞ ꯆꯥꯅ ꯇꯨꯝꯅꯕ ꯇꯧꯅꯔꯛꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯇꯨꯝꯊꯔꯛꯂꯕ ꯀꯥꯟ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯨꯄꯤ ꯑꯃꯅ ꯅꯍꯦꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯇꯥꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯃꯥꯁ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯊꯣꯃꯥꯁꯅ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯞꯂꯒ ꯆꯠꯂꯤꯕꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯈꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯒ ꯆꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯐꯥꯎꯔꯕ ꯇꯦꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯊꯣꯃꯥꯁ ꯑꯗꯨꯁꯨ ꯑꯃꯗꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯑꯣꯟꯗꯨꯅ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯁꯨ ꯀꯥꯝꯕ ꯃꯈꯩ ꯇꯨꯝꯊꯈ꯭ꯔꯦ ꯊꯣꯃꯥꯁ ꯑꯗꯨꯗꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯐꯝ ꯖꯒꯥꯁꯤ ꯑꯣꯟꯅꯕꯅ ꯇꯨꯝꯊꯕꯗꯁꯨ ꯀꯌꯥ ꯊꯣꯏꯅ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯅꯥꯛꯆꯦꯞ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯔꯤ ꯃꯄꯥꯟ ꯊꯪꯕꯗ ꯂꯦꯞꯄ ꯑꯣꯏꯕꯅꯤꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤ ꯂꯦꯡꯕ ꯇꯧꯗ ꯇꯦꯟ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯔꯛꯂꯤ ꯇꯦꯟ ꯑꯗꯨꯗ ꯊꯣꯃꯥꯁꯅ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯦꯟꯊꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯦꯝꯕꯤꯔꯥ ꯃꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯥꯜꯂꯤꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯊꯣꯃꯥꯁ ꯃꯁꯥꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯒꯤ ꯀꯤꯕꯤꯕ ꯃꯤ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯊꯣꯃꯥꯁꯅ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯀꯦꯃꯦꯔꯥ ꯑꯁꯤꯁꯨ ꯄꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯣꯟ ꯇꯧꯈꯠꯂꯤ ꯑꯣꯟ ꯇꯧꯗꯨꯅ ꯃꯃꯤ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯥꯞꯇꯨꯅ ꯃꯍꯥꯛꯁꯤ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯂꯛꯏ ꯇꯦꯟꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯍꯥꯏꯗꯅ ꯁꯦꯟ ꯑꯗꯨ ꯆꯤꯡꯊꯣꯛꯂꯛꯄ ꯀꯥꯟ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯃꯤ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯝꯗ꯭ꯔꯦ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯃꯁꯥ ꯄꯨꯝꯕꯗꯣ ꯉꯛꯂꯤ ꯊꯣꯃꯥꯁ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯔꯥ ꯁꯦꯟ ꯑꯁꯤꯁꯨ ꯃꯅꯨꯡꯗ ꯇꯨꯝꯂꯒ ꯂꯣꯛ ꯇꯧꯈꯤꯕꯅꯤꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ ꯐꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯩ ꯆꯪꯁꯤꯜꯂꯒ ꯇꯨꯝꯂꯒꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯛꯂꯤ ꯑꯁꯨꯝꯅ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯔꯥꯞꯄ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯆꯤꯡꯊꯛꯀꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯂꯥꯛꯅ ꯀꯧꯕ ꯍꯧꯔꯛꯂꯤ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯦ ꯂꯥꯛꯂꯣ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯣ ꯍꯥꯏꯕꯗꯨꯗ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯜꯂꯛꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯃꯊꯟꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯊꯣꯃꯥꯁ ꯃꯁꯥꯗꯣ ꯂꯩꯕ ꯑꯃꯠꯇ ꯉꯝꯂꯛꯇ꯭ꯔꯦ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯀꯧꯔꯤꯕꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯜꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯥꯈꯠꯈꯤꯕ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯔꯛꯈꯤꯗꯦ ꯍꯥꯏ ꯃꯥꯡꯉꯒ ꯂꯣꯏꯅ ꯍꯦꯛꯇ ꯇꯣꯛꯈꯤ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯑꯃ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯂꯥꯎꯔꯛꯂꯤꯕ꯭ꯔꯥ ꯑꯩꯕꯨ ꯃꯇꯦꯛ khara ꯀꯥꯔꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯅ ꯃꯍꯥꯛꯁꯤ ꯃꯇꯦꯛ khara ꯀꯥꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯀꯥꯗꯨꯅ ꯌꯦꯡꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯗꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯥꯛꯏ khara ꯀꯥꯈꯠꯂꯛꯂꯕ ꯀꯥꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯤꯛꯂꯥ kharaꯅ ꯃꯁꯥꯗꯨꯗ ꯌꯩꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ khara ꯇꯥꯔꯛꯂꯤ ꯊꯣꯃꯥꯁ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯀꯥꯔꯛꯂꯤꯕꯁꯤꯗꯤ
ꯐꯅ ꯌꯥꯝꯅ ꯊꯥꯞꯇꯣꯔꯛꯂꯦ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯑꯁꯨꯝꯅ ꯋꯥꯗꯨ ꯃꯁꯥ ꯃꯊꯟꯇ ꯈꯟꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯅꯨꯄꯤ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯅꯨꯄꯤ ꯑꯗꯨꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯃꯥꯁ ꯃꯁꯥꯗ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯝꯅ ꯂꯩꯊꯣꯛꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯃꯇꯨꯝ ꯇꯥꯁꯤꯟ ꯏꯐꯥ ꯐꯥꯔꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯃꯁꯛ ꯃꯁꯥ ꯂꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯂꯩꯔꯝꯕꯗꯨꯗ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯪ ꯀꯅꯥꯅꯣ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯊꯣꯃꯥꯁꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯈꯨꯝꯗꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯥꯛꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯈꯥꯛꯅ ꯅꯣꯛꯄ ꯀꯥꯟ ꯑꯗꯨꯗ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯗꯣ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯝꯅ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯀꯥꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯄꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯊꯣꯃꯥꯁ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯊꯣꯃꯥꯁ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯋꯥꯏꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯌꯥꯜꯂꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯌꯦꯡꯕꯗꯨꯗ ꯎꯔꯥ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯎꯔꯥ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯈꯣꯡ ꯃꯥꯅ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯕꯒꯨꯝ ꯇꯧꯏ ꯊꯣꯃꯥꯁ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯉꯝꯅꯕ ꯃꯈꯣꯡ ꯑꯗꯨ ꯐꯨꯛꯇꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯐꯥꯕ ꯍꯧꯔꯛꯂꯦ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯑꯩ ꯃꯐꯝ ꯖꯒꯥꯁꯤꯗꯒꯤ ꯑꯩ ꯍꯤꯡꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯋꯥꯗ ꯁꯨꯅ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯌꯦꯡ ꯏꯐꯥꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯃꯔꯩ ꯇꯠꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ ꯇꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯉꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜꯅ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯍꯟꯗꯅ ꯑꯩꯒꯤ ꯖꯒꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯥꯛꯂꯤꯕꯅꯣ ꯀꯨꯝꯒꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯨꯝꯕ ꯌꯥꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯉꯥꯃꯛ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯕꯅꯤ ꯑꯁꯨꯝꯅ ꯃꯤꯅꯣꯛ ꯆꯥꯗꯅ ꯅꯣꯛꯂꯛꯄ ꯃꯈꯣꯜ ꯑꯗꯨꯗ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯊꯣꯃꯥꯁ ꯃꯁꯥꯗꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯊꯣꯃꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯁꯛꯎꯗ꯭ꯔꯕ ꯑꯃꯅ ꯁꯣꯔꯣ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯊꯣꯃꯥꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯊꯣꯃꯥꯁꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯁꯥ ꯄꯨꯝꯕꯁꯤꯡ ꯑꯗꯨꯁꯨ ꯁꯛꯎꯗ꯭ꯔꯕ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯊꯣꯃꯥꯁꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯕꯤꯀ꯭ꯔꯝꯅ ꯇꯥꯕ ꯍꯧꯔꯛꯂꯦ ꯕꯤꯀ꯭ꯔꯝꯅ ꯇꯥꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯊꯣꯃꯥꯁꯇꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ ꯁꯥꯅꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯥꯎꯈꯤꯕꯗꯣ ꯃꯪ ꯑꯣꯏ ꯍꯥꯋꯥꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯈꯤꯗ ꯊꯣꯃꯥꯁ ꯃꯥꯡꯈꯤꯕꯗꯨꯗ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ ꯀꯦꯃꯦꯔꯥꯁꯨ ꯂꯩꯔꯝꯗꯦ ꯇꯥꯕ꯭ꯔꯣ ꯗꯌꯥ ꯑꯝꯇ ꯍꯧꯒꯠꯂꯣꯁꯦ ꯊꯣꯃꯥꯁꯇꯣ ꯂꯩꯔꯝꯗꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯇꯦꯟꯒꯤ ꯆꯦꯟ ꯑꯁꯤꯁꯨ ꯏꯍꯥꯏ ꯍꯥꯏꯗꯣꯛꯂꯝꯃꯤ ꯗꯌꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯊꯣꯃꯥꯁ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕ ꯍꯧꯔꯛꯂꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯃꯍꯥꯛꯇꯤ ꯊꯣꯃꯥꯁ ꯇꯥꯕ꯭ꯔꯣ ꯊꯣꯃꯥꯁ ꯑꯗꯨꯝꯅ ꯇꯦꯟ ꯃꯅꯨꯡꯗꯒꯤ ꯀꯧꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯧꯆꯦꯡ ꯍꯥꯎꯔꯧꯁꯤꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯍꯧꯗꯣꯛꯂꯦ ꯇꯥꯕ꯭ꯔꯥ ꯂꯦꯝꯕꯤ ꯍꯦꯟꯊꯣꯏ ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯁꯦ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ
ꯑꯗꯨꯒ ꯃꯄꯥꯟ ꯇꯝꯅ ꯊꯣꯔꯛꯂꯤ. ꯂꯦꯝꯕꯤꯅ ꯀꯩꯗꯧꯔꯒꯦ? ꯗꯥ ꯊꯣꯃꯥꯁꯇꯤ? ꯍꯦꯟꯊꯣꯏꯅ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯃꯍꯥꯛꯇꯤ ꯂꯩꯇꯦꯅ. ꯕꯤꯀ꯭ꯔꯝꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ. ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗꯦ. ꯀꯦꯃꯦꯔꯥꯁꯨ ꯂꯩꯔꯝꯗꯦ. ꯑꯁꯥꯏ ꯐꯥꯎꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯇꯝ ꯑꯗꯨ ꯄꯨꯡ 1 ꯇꯥꯔꯛꯀꯗꯧꯔꯕꯅꯤ. ꯍꯦꯟꯊꯣꯏꯅ ꯑꯁ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ. ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯉꯥꯡꯅꯕꯁꯨ ꯌꯥꯝꯅ ꯋꯥꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯀꯥꯞꯇꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯈꯔ ꯂꯥꯛꯂꯤ. ꯈꯔ ꯆꯠꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯈꯣꯡꯐꯝꯒꯨꯝꯕ ꯈꯔ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯎꯔꯛꯂꯤ. ꯁꯤꯗꯤ ꯃꯤ ꯑꯃꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯂꯛꯄ ꯀꯥꯟꯗꯅ ꯀꯦꯃꯦꯔꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯦꯃꯦꯔꯥꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ. ꯉꯁꯥꯏ ꯊꯣꯃꯥꯁꯅ ꯀꯥꯞꯈꯤꯕ ꯀꯦꯃꯦꯔꯥꯒꯤ ꯐꯣꯇꯣ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯨꯁꯤꯟ ꯃꯨꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯌꯥꯎꯔꯤꯕꯗꯣ ꯃꯗꯨ ꯎꯕ ꯍꯧꯔꯛꯏ. ꯌꯦꯡꯂꯤꯕ ꯀꯦꯃꯦꯔꯥꯗꯨꯁꯨ ꯍꯦꯟꯊꯣꯏꯅ ꯌꯦꯡꯕꯅꯤ. ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯀꯦꯃꯦꯔꯥꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈꯤ. ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ. ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯅ ꯀꯦꯃꯦꯔꯥꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯨꯝꯗ ꯍꯥꯏꯗꯅ ꯀꯦꯃꯦꯔꯥꯗ ꯃꯈꯨꯠ ꯊꯤꯜꯂꯤ. ꯗꯌꯥꯗꯨꯁꯨ ꯀꯦꯃꯦꯔꯥꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯀꯔꯤ ꯎꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯤ. ꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ? ꯕꯤꯀ꯭ꯔꯝꯁꯨ ꯌꯦꯡꯉꯤ. ꯕꯤꯀ꯭ꯔꯝꯒ ꯄꯨꯂꯞ ꯂꯦꯝꯕꯤꯅꯤ. ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯩ. ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯕꯗꯨꯗ ꯃꯊꯪ ꯌꯦꯡꯂꯛꯄꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯐꯣꯇꯣ ꯀꯥꯞꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ. ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗ. ꯁꯤꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ? ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯈꯪꯕꯨ ꯈꯪꯗꯦ. ꯊꯣꯃꯥꯁꯇꯨꯁꯨ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂꯥ? ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ? ꯑꯁꯤ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯒꯤ ꯑꯀꯣꯟꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯝꯃꯤ. ꯑꯀꯣꯟꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯀꯥꯟ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ. ꯊꯣꯃꯥꯁꯀꯤ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯎꯗ꯭ꯔꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯤꯡꯗꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯎꯔꯛꯂꯤ. ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ. ꯆꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯔꯤꯅ ꯈꯪꯂꯦ. ꯗꯌꯥꯅ ꯇꯥꯕ꯭ꯔꯥ ꯅꯤꯈꯛ? ꯅꯈꯣꯏ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯀꯤꯕꯗꯤ ꯑꯣꯏꯔꯨꯅꯨ. ꯈꯨꯠꯇ ꯃꯩ ꯑꯁꯦꯡꯕꯁꯨ ꯈꯔ ꯄꯥꯏꯔꯤ. ꯍꯥꯏꯕꯗꯤ ꯃꯩꯈꯦꯠ ꯑꯃꯁꯨ ꯄꯥꯏꯔꯤ. ꯑꯁꯤꯅ ꯁꯨꯝ ꯈꯦꯠꯂꯒ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯁꯨꯝ ꯀꯥꯔꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯏꯇꯥꯎ ꯑꯗꯣ ꯃꯥꯡꯕ ꯌꯥꯗꯦ. ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯥꯔꯨꯁꯤ ꯍꯥꯏꯗꯅ ꯍꯦꯟꯊꯣꯏꯅꯁꯨ ꯌꯥꯔꯛꯂꯦ. ꯍꯦꯟꯊꯣꯏꯁꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯃꯥꯡꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯔꯦ. ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ? ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯥꯅꯤꯗ. ꯑꯁ ꯆꯤꯡ ꯑꯁꯤꯁꯨ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯣ. ꯑꯁꯤ ꯍꯥꯏꯗꯅ ꯈꯔ ꯀꯥꯈꯠꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯃꯥꯁꯀꯤ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯦ. ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯍꯦꯟꯊꯣꯏꯗꯣ ꯈꯔ ꯊꯨꯅ ꯆꯦꯟꯈꯠꯀꯦ ꯍꯥꯏꯗꯅ ꯇꯧꯏ. ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯣ ꯗꯌꯥꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ. ꯍꯦꯟꯊꯣꯏ ꯀꯔꯤꯅꯣ? ꯗꯌꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯅ ꯗꯌꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯦ ꯃꯊꯛ ꯊꯪꯕꯗ ꯇꯥꯔꯤꯕꯁꯦ. ꯁꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯎ. ꯉꯥꯏꯈꯣ ꯍꯦꯟꯊꯣꯏ, ꯅꯪ ꯅꯊꯟꯇ ꯆꯠꯄ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯀꯗꯕꯅꯤ. ꯂꯥꯛꯑꯣ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯄꯨꯂꯞ ꯀꯥꯈꯠꯂꯛꯂꯦ. ꯈꯔ ꯀꯥꯈꯠꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ. ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯊꯣꯃꯥꯁꯀꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ. ꯍꯦꯟꯊꯣꯏꯅ ꯗꯥ ꯊꯣꯃꯥꯁ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯏ. ꯑꯗꯨꯝꯅ ꯀꯧꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯂꯥꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ. ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯊꯣꯏꯗꯤ ꯃꯁꯥꯗꯣ ꯀꯤꯕꯒ ꯀꯔꯤꯒ ꯃꯁꯥꯗꯣ ꯀꯞꯊꯣꯔꯛꯂꯤ. ꯍꯦꯟꯊꯣꯏꯅ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯇꯧꯗꯨꯅ ꯃꯁꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯐꯪꯅꯕ ꯊꯤꯁꯤꯕ ꯃꯌꯥꯝ. ꯑꯩ ꯃꯥ ꯌꯥꯎꯗꯅ ꯆꯠꯄ ꯉꯝꯂꯣꯏ. ꯌꯨꯝꯗ ꯍꯟꯕꯁꯨ ꯉꯝꯂꯣꯏ. ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯔꯤꯕꯅꯣ?
ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟꯅꯗꯨꯗ ꯗꯌꯥꯅ ꯏꯆꯟ ꯍꯦꯟꯊꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯏꯆꯟ ꯍꯦꯟꯊꯣꯏ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯟꯅꯕꯅ ꯀꯣꯏꯕ ꯅꯨꯄꯤꯅꯤ ꯃꯃꯥꯟꯅꯕꯤꯅꯤ ꯇꯧꯕꯗꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯇꯤꯟꯅꯔꯛꯄꯗ ꯅꯨꯄꯤ ꯑꯅꯤ ꯍꯥꯏꯕꯗꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯗꯌꯥꯅ ꯍꯟꯕ ꯃꯔꯝꯅ ꯏꯆꯟ ꯍꯦꯟꯊꯣꯏ ꯍꯥꯏꯅ ꯀꯧꯏ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯂꯕ ꯀꯥꯟꯅꯗꯨꯗ ꯏꯒꯤ ꯈꯣꯡꯒꯨꯜ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯠꯈꯤꯕꯒꯨꯝꯅ ꯏꯒꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯈꯔ ꯇꯥꯕ ꯐꯪꯂꯛꯂꯤ ꯃꯈꯣꯏꯁꯨ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯁꯤꯜꯂꯛꯂꯤ ꯉꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯗꯌꯥꯅ ꯁꯦꯠꯅ ꯆꯥꯅꯈꯤꯕ ꯖꯦꯀꯦꯠꯁꯤꯡ ꯑꯗꯣ ꯃꯇꯠ ꯇꯠꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯍꯦꯟꯊꯣꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯑꯁꯨꯝꯅ ꯈꯔ ꯀꯥꯈꯠꯂꯛꯂꯕ ꯀꯥꯟꯅꯗꯨꯗ ꯅꯨꯄꯥꯒꯤ ꯈꯨꯠ ꯑꯣꯏꯒꯗꯕ ꯈꯨꯗꯥꯡ ꯖꯒꯥ ꯐꯥꯎꯕꯗ ꯈꯨꯠꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯃꯇꯨꯞ ꯇꯥꯔꯕ ꯃꯀꯛ ꯀꯛꯂꯕ ꯈꯨꯠꯁꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯊꯣꯛ ꯍꯦꯛꯇ ꯂꯥꯎꯔꯛꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯔꯨ ꯃꯨꯔꯨꯝ ꯅꯥꯄꯤ ꯃꯔꯨꯝ ꯑꯗꯨꯗ ꯆꯠꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥꯗꯣ ꯀꯞꯅ ꯀꯤꯕꯗꯣ ꯐꯥꯖꯤꯜꯂꯤ ꯆꯠꯂꯝꯕ ꯈꯣꯡꯐꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯈꯣꯡꯐꯝ ꯑꯗꯣ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯤ ꯑꯗꯣ ꯈꯔ ꯂꯥꯞꯇꯛꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯃꯨꯛ ꯈꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯞ ꯂꯦꯞꯈꯤꯕꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯗꯟ ꯊꯥꯔꯒ ꯀꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯃꯨꯛ ꯇꯥꯔꯛꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯇꯧꯔꯤꯕ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯥꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩ ꯍꯦꯟꯊꯣꯏꯗꯤ ꯊꯣꯃꯥꯁꯄꯨ ꯊꯤꯒꯗ꯭ꯔꯥ ꯇꯧꯔꯤꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯃꯈꯣꯏꯗꯤ ꯃꯁꯥꯗ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯗꯁꯥꯁꯤ ꯉꯁꯥꯏ ꯉꯟꯅ ꯀꯨꯝꯁꯦ ꯍꯥꯏꯔꯝꯂꯕꯗꯤ ꯉꯁꯥꯏ ꯉꯟꯅ ꯀꯨꯝꯁꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯊꯣꯛꯑꯣꯏꯗꯕꯅꯤ ꯑꯁ ꯏꯇꯥꯎ ꯊꯣꯃꯥꯁ ꯅꯪꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯗꯜ ꯊꯥꯔꯒ ꯀꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯈꯤ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯔ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯋꯥꯏꯗ ꯁꯗꯜ ꯊꯥꯔꯒ ꯀꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯂꯥꯛꯇꯅ ꯄꯥꯏꯗꯅ ꯍꯨꯟꯊꯔꯛꯂꯤ ꯑꯁꯨꯝꯅ ꯍꯨꯟꯊꯔꯛꯄ ꯀꯥꯟꯅꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯂꯦꯞꯂꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯔꯛꯂꯤ ꯍꯨꯟꯊꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯇꯨꯝ ꯏꯇꯥ ꯇꯥꯏ ꯃꯈꯣꯏ ꯃꯔꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯈꯩ ꯃꯃꯥꯏꯗꯣ ꯑꯣꯟꯊꯗꯨꯅ ꯐꯣꯟꯒꯤ ꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯃꯥꯁꯀꯤ ꯃꯀꯣꯛ ꯑꯀꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯀꯤꯕꯅꯁꯨ ꯌꯥꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯀꯞꯁꯨ ꯀꯞꯂꯤ ꯊꯣꯃꯥꯁꯀꯤ ꯃꯀꯣꯛ ꯑꯀꯛꯄꯗꯣ ꯍꯦꯟꯊꯣꯏꯅ ꯌꯦꯡꯂꯒ ꯑꯀꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯊꯔꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯊꯛ ꯊꯪꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄ꯭ꯔꯣꯛ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯕꯝ ꯇꯨꯕ ꯃꯈꯩ ꯇꯦꯛꯄ ꯍꯧꯔꯛꯂꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯦꯛꯇꯅ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯤꯡ ꯑꯗꯨ ꯅꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯎꯁꯤꯡ ꯑꯗꯨ ꯇꯦꯛꯂꯛꯄꯅ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯣ ꯕꯤꯀ꯭ꯔꯝꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯉꯛꯏ ꯍꯦꯟꯊꯣꯏꯁꯨ ꯀꯞꯂꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯈ꯭ꯔꯕꯗꯤ ꯁꯤꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯗꯥ ꯊꯣꯃꯥꯁ ꯍꯥꯏꯔꯒ ꯀꯞꯅ ꯃꯍꯥꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯦꯟꯊꯔꯛꯂꯤ ꯑꯗꯨꯅ ꯆꯦꯟꯊꯔꯛꯄ ꯀꯥꯟꯅꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯦꯛꯈꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯂꯦꯞꯈꯤꯕ ꯀꯥꯟꯅꯗꯨꯗ ꯃꯈꯣꯏꯒꯤ ꯇꯦꯟ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯂꯤ ꯀꯔꯤ ꯃꯇꯧꯅꯣ ꯏꯇꯥꯎ ꯊꯣꯃꯥꯁ ꯑꯗꯨꯒꯤ ꯃꯀꯣꯛ ꯅꯠꯇ꯭ꯔꯥ ꯑꯁ ꯃꯌꯥꯝ ꯃꯐꯝ ꯖꯒꯥꯁꯤ ꯀꯨꯝꯊꯅꯕ ꯇꯧꯔꯁꯤꯔꯥ ꯑꯩꯗꯤ ꯃꯐꯝ ꯖꯒꯥꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯗꯌꯥꯅ ꯀꯨꯝꯃꯁꯤ ꯃꯐꯝ ꯖꯒꯥꯁꯤ ꯑꯩ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯤ ꯈꯨꯠꯇꯁꯨ ꯃꯩ ꯑꯁꯦꯡꯕ ꯑꯃꯠꯇ ꯄꯥꯏꯗꯕ ꯅꯠꯇꯦ ꯂꯦꯝꯕꯤꯅ ꯀꯨꯝꯃꯁꯤ ꯊꯣꯃꯥꯁ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯀꯣꯛ ꯑꯗꯨꯅ ꯑꯣꯜꯂꯒ ꯇꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯨꯏꯅ ꯂꯩꯊꯗꯨꯅ ꯂꯩꯕꯗꯣ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯍꯦꯟꯊꯣꯏꯗꯤ ꯃꯁꯥꯗꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯀꯞꯁꯨ ꯀꯞꯈꯤꯗ꯭ꯔꯦ ꯀꯤꯕ ꯑꯃꯠꯇꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ ꯍꯦꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯦꯟꯊꯣꯏ ꯁꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ
ꯃꯐꯝ ꯖꯒꯥꯁꯤꯡ ꯑꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯥꯟꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯍꯦꯟꯊꯣꯏ ꯑꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯇꯦꯟ ꯑꯗꯣ ꯊꯝꯃꯝꯂꯦ꯫ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥꯗꯣ ꯀꯞꯅ ꯀꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯈꯔ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯁꯥꯗꯣ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯀꯕꯛ ꯀꯕꯛ ꯇꯨꯝꯂꯒ ꯂꯝꯕꯤ ꯑꯗꯨ ꯀꯨꯝꯊꯕ ꯍꯧꯔꯛꯄꯅꯤ꯫ ꯂꯝꯕꯤ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯑꯗꯨꯝ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯃꯉꯥꯏ, ꯑꯗꯨꯝ ꯂꯝꯃꯥꯡꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯂꯝꯃꯥꯡꯅꯕꯗꯨꯗ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯆꯠꯄ ꯍꯦꯟꯃꯟꯗꯅ ꯋꯥꯔꯛꯂꯦ꯫ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯅ ꯍꯦꯟꯊꯣꯏꯒꯤ ꯃꯁꯥꯗꯨꯁꯨ ꯎꯈꯣꯡ ꯑꯃꯗ ꯄꯣꯊꯥꯏ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ, ꯗꯌꯥ ꯃꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯄꯣꯊꯥꯏ ꯎꯈꯣꯡ ꯑꯃꯗ꯫ ꯎꯈꯣꯡꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯊꯥꯕꯅꯤ꯫ ꯃꯩ ꯑꯁꯦꯡꯕꯗꯁꯨ ꯃꯩꯕꯨꯜ ꯁꯥꯅꯕꯗꯣ ꯁꯤꯡ ꯑꯣꯏꯅꯕ, ꯍꯥꯏꯕꯗꯤ ꯐꯤ ꯑꯃꯠꯇꯁꯨ ꯌꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕ, ꯎ ꯃꯇꯤꯛ ꯆꯥꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕꯅ ꯃꯩꯁꯨꯇꯤ ꯑꯃꯠꯇ ꯁꯦꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯊꯣꯏꯒꯤ ꯃꯃꯪ ꯑꯗꯣ ꯃꯍꯥꯛꯁꯨ ꯋꯥꯕꯅ ꯄꯣꯊꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯣꯃꯥꯁ ꯑꯗꯣ ꯂꯥꯛꯂꯦ꯫ ꯊꯣꯃꯥꯁ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯆꯤꯟꯗꯒꯤ ꯏꯈꯦꯡ ꯑꯗꯨꯁꯨ ꯍꯩꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯩꯊꯔꯛꯂꯕ ꯃꯇꯨꯡꯗ ꯊꯣꯃꯥꯁꯅ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯗ ꯍꯥꯏꯔꯛꯏ, ꯍꯦꯟꯊꯣꯏ, ꯃꯐꯝ ꯖꯒꯥꯁꯤꯗꯒꯤ ꯅꯈꯣꯏ ꯈꯔ ꯊꯨꯅ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯁꯨ ꯅꯤꯡꯉꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯅꯝ ꯀꯜꯂꯨꯕꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ ꯁꯤꯅꯤꯡꯗ ꯅꯤꯡꯉꯝꯗꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯁꯥꯁꯤ ꯅꯈꯣꯏꯗ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯅꯈꯣꯏ ꯃꯐꯝ ꯖꯒꯥꯁꯤ ꯅꯣꯡꯉꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯥꯟꯊꯣꯛꯅꯕ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯊꯣꯃꯥꯁꯀꯤ ꯃꯀꯣꯛ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯊꯟꯇ ꯍꯦꯛꯇ ꯄ꯭ꯔꯣꯞ ꯂꯥꯎꯅ ꯀꯦꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯊꯔꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯣ ꯍꯦꯟꯊꯣꯏꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯇꯝꯅꯥ ꯈꯥꯕ ꯃꯤꯅꯣꯛ ꯑꯃꯗ ꯅꯣꯛꯇꯨꯅ ꯈꯥꯛ ꯈꯥꯛ ꯂꯥꯎꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯐꯣꯟꯒꯤ ꯃꯩ ꯑꯗꯨꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏꯅ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯨꯡ ꯑꯣꯏꯔꯞꯅ ꯍꯦꯟꯊꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯇꯞꯅ ꯀꯧꯔꯛꯂꯦ꯫ ꯀꯧꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯍꯥꯏꯐꯦꯠ ꯂꯥꯏꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯍꯦꯟꯊꯣꯏ ꯍꯥꯏꯗꯅ ꯂꯥꯞꯇꯛꯅ ꯀꯧꯔꯛꯂꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯣ ꯊꯣꯃꯥꯁꯀꯤ ꯁꯑꯣꯡ ꯁꯥꯗꯥꯅꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯗꯥ ꯊꯣꯃꯥꯁ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯤꯇꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯍꯥꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ, ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ꯫ ꯑꯁꯨꯝ ꯂꯥꯛꯂꯕ ꯀꯥꯟ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗꯨꯁꯨ ꯈꯔ ꯂꯥꯞꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯞꯊꯣꯛꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥꯗꯣ ꯈꯔ ꯊꯨꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯅ ꯃꯍꯥꯛꯁꯨ ꯍꯟꯅ ꯇꯨꯅ ꯑꯃꯠꯇ ꯌꯦꯡꯗꯅ ꯃꯈꯣꯏꯅ ꯇꯨꯝꯍꯧꯔꯤꯕ ꯎꯈꯣꯡ ꯑꯗꯣ ꯃꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯦ꯫ ꯍꯦꯟꯊꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯈꯔ ꯂꯥꯞꯊꯣꯔꯛꯂꯕ ꯀꯥꯟꯒꯤ ꯃꯇꯝꯅꯤ꯫ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯅꯥꯟꯕ ꯄꯣꯠꯁꯛ ꯑꯃꯗ ꯅꯦꯠꯈꯤꯗꯨꯅ꯫ ꯑꯗꯨꯝꯅ ꯑꯅꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯅꯦꯠꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯗ ꯃꯈꯥꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤꯕꯗꯣ, ꯎꯈꯥꯛ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯂꯩꯕꯗꯣ ꯃꯍꯥꯛꯀꯤ ꯐꯩꯒꯜꯗ ꯊꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯐꯩꯒꯜ ꯑꯗꯨꯗ ꯊꯤꯟꯈꯤꯕꯗꯨꯗ ꯍꯦꯟꯊꯣꯏꯒꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯂꯦ꯫ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯝ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜꯁꯤꯡ ꯑꯗꯨ ꯐꯥꯎꯔꯕꯗꯨꯗ ꯃꯍꯥꯛꯁꯨ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯐꯝꯊꯔꯤꯕꯗꯨꯁꯨ ꯏ ꯅꯥꯏ ꯉꯥꯛꯇꯅꯤ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯤꯕ? ꯑꯩꯕꯨ ꯉꯁꯥꯏ ꯃꯤꯀꯞ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯕꯅꯤꯗ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯁꯛ ꯃꯑꯣꯡ ꯑꯃꯠꯇ, ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯅ ꯍꯦꯟꯊꯣꯏ ꯍꯥꯏꯗꯅ ꯇꯞꯅ ꯀꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯦꯟꯊꯣꯏ ꯑꯗꯨꯁꯨ ꯎꯈꯥꯛ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯉꯝꯗ ꯃꯍꯥꯛꯁꯨ ꯂꯦꯞꯈꯠꯂꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥ ꯊꯣꯃꯥꯁ ꯑꯗꯣ ꯏ ꯅꯥꯏꯅ ꯇꯩꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛꯇ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯅ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯠꯄꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯗꯥ ꯊꯣꯃꯥꯁ, ꯅꯪꯕꯨ ꯉꯁꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯤ
ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯁꯥꯗꯣ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯍꯦꯟꯊꯣꯏ ꯍꯦꯟꯊꯣꯏ ꯍꯥꯏꯗꯨꯅ ꯀꯧꯏ, ꯑꯗꯨꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯤ 4-5ꯅ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯅ꯫ ꯑꯗꯨꯝꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯥꯗ ꯇꯥꯔꯤꯕ ꯃꯀꯣꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯣꯛꯄ ꯂꯦꯞꯇꯦ꯫ ꯃꯁꯥ ꯕꯣꯗꯤ ꯑꯗꯨꯁꯨ ꯏꯅ ꯐꯤ ꯐꯤ ꯂꯥꯎꯅ ꯍꯦꯛꯇ ꯀꯥꯞꯄꯤ, ꯃꯗꯨꯗ ꯍꯦꯟꯊꯣꯏꯒꯤ ꯃꯁꯥꯗ ꯏ ꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯩꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥꯗꯨ ꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯐꯥꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯂꯦꯡꯕ ꯂꯥꯛꯄ ꯑꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯗꯨꯅ ꯂꯥꯛꯂꯦ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯋꯥꯏꯗꯨꯗ ꯃꯈꯣꯜ ꯑꯗꯣ ꯈꯔ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯀꯟꯕꯤꯌꯣ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯎꯏ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯦ ꯍꯦꯟꯊꯣꯏ ꯇꯝꯅ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯀꯪ ꯀꯪꯂꯕ ꯈꯨꯠ ꯑꯃꯅ ꯄꯥꯏꯔꯛꯄꯅꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯄꯁꯨ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯔꯝꯅ꯫ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯁꯨ ꯆꯩꯅꯥꯈꯣꯜ ꯍꯦꯟꯅ ꯍꯦꯟꯅ ꯐꯥꯎꯔꯛꯂꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯀꯤꯕꯅ ꯍꯦꯟꯅ ꯊꯨꯝꯍꯠꯈꯤꯕꯅ ꯃꯁꯥꯗꯣ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯟꯊꯣꯏꯒꯤ ꯃꯃꯤꯠ ꯇꯝꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯃꯛ ꯈꯨꯠꯇꯣꯝꯕꯤꯅ ꯊꯤꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯣꯠꯈꯥꯏꯗꯨꯅ ꯍꯦꯛꯇ ꯃꯃꯤꯠ ꯑꯅꯤꯗꯣ ꯊꯨꯒꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯦꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯍꯦꯟꯊꯣꯏ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯜꯂꯛꯏ꯫ ꯑꯀꯣꯏꯕꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ, ꯍꯦꯟꯊꯣꯏ ꯂꯩꯔꯝꯗꯦ꯫ ꯂꯦꯝꯕꯤꯅ ꯇꯥꯕ꯭ꯔꯣ? ꯁꯦ ꯃꯤꯀꯞ ꯑꯃꯨꯛꯇ ꯊꯣꯛꯑꯣꯁꯦ, ꯇꯥꯕ꯭ꯔꯣ ꯁꯦ? ꯗꯥꯗꯥꯌꯥ ꯁꯦ? ꯗꯌꯥ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯃꯕꯥꯅꯤꯗꯣ ꯃꯍꯥꯛꯅ ꯍꯧꯗꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯕ ꯀꯥꯟ ꯍꯦꯟꯊꯣꯏꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯃꯁꯥꯗꯣ ꯑꯁꯨꯝ ꯀꯤꯔꯛꯂꯦ꯫ ꯗꯌꯥꯗ ꯚꯥꯏ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯌꯥꯔꯔꯣꯏ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯗꯌꯥꯅ ꯁꯦ, ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯊꯪꯕꯗ ꯂꯤꯠꯂꯤꯕ ꯇꯤ ꯁꯥꯔꯠ ꯑꯁꯤ ꯃꯁꯤ ꯂꯧꯊꯣꯛꯑꯁꯤ, ꯃꯄꯥꯟ ꯊꯪꯕꯗ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯖꯦꯀꯦꯠꯁꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯤꯠꯂꯁꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯐꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯣꯏꯅ ꯊꯥꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯩ ꯆꯨꯈꯠꯇꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯁꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯆꯩꯗ ꯌꯦꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯆꯠꯁꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯆꯩ ꯑꯃ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯎ ꯃꯇꯦꯛ ꯑꯗꯣ ꯊꯨꯗꯦꯛꯂꯦ, ꯃꯇꯥꯡ ꯈꯔ ꯆꯥꯎꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯨꯗꯦꯛꯂꯦ ꯆꯩ ꯑꯗꯣ ꯃꯩꯁꯨꯠ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡꯗ꯫ ꯕꯤꯀ꯭ꯔꯝꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠꯀꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯣ ꯂꯧꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯃꯇꯨꯝ ꯇꯥꯅ ꯌꯦꯠꯂꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯃꯩ ꯆꯨꯈꯠꯂꯁꯤ ꯍꯥꯏꯗꯨꯅ ꯗꯌꯥꯗ ꯍꯥꯏꯔꯛꯂꯦ꯫ ꯗꯌꯥꯁꯨ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯩ ꯆꯨꯈꯠꯂꯕ ꯃꯇꯨꯡꯗ ꯃꯩ ꯑꯗꯨ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯩ ꯆꯥꯛꯅ ꯍꯦꯟꯊꯣꯏꯗꯨ ꯊꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯊꯤꯔꯒꯨꯝꯁꯤꯗ, ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯃꯥꯡꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩ ꯏꯁꯥꯁꯤ ꯆꯤꯡꯅꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯊꯣꯃꯥꯁ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯈꯣꯟꯊꯥꯡ ꯌꯩꯅ ꯇꯥꯔꯛꯄꯗꯨꯗ ꯂꯦꯝꯕꯤꯅ ꯇꯨ ꯌꯦꯡꯉꯨ ꯇꯨ, ꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯕꯨ ꯃꯍꯥꯛꯄꯨ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯍꯤꯡꯉꯝꯈꯤꯗ꯭ꯔꯣ? ꯗꯌꯥꯅ ꯏꯇꯥꯎ ꯕꯤꯀ꯭ꯔꯝ, ꯑꯩ ꯍꯤꯡꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯗ꯫ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯨꯝꯃꯁꯤꯗ, ꯊꯤꯔꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ, ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯤꯕ ꯂꯥꯛꯑꯁꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯁ, ꯑꯗꯣ ꯈꯣꯟꯊꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯒꯗꯣꯔꯤꯗ꯫ ꯐꯔꯦ ꯀꯨꯝꯃꯁꯤ ꯂꯥꯎ ꯍꯥꯏꯗꯅ ꯃꯈꯥ ꯇꯥꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈꯤꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯍꯟꯗꯛ ꯀꯨꯝꯊꯔꯛꯄ ꯀꯥꯟꯗꯗꯤ ꯂꯝꯕꯤꯗꯣ ꯑꯃꯠꯇ ꯂꯝꯃꯥꯡꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯃꯩ ꯑꯁꯦꯡꯕꯗꯨꯅ ꯌꯥꯝꯅ ꯊꯥꯜꯂꯒ ꯃꯩꯖꯥꯎ ꯑꯣꯏꯅ ꯂꯥꯛꯂꯕꯗꯨꯗ
makha tana lambi do lamangna khidre handa mukti lambi do yamna sumna kumlai tawadabu nongam phungsu tawrakli ngasai makai taramba aki tu jungba khonjal pumna maksinga do amata ta khidre makha tana kumtha lakpaduna ngasai makhoina karakpa lambi do madu thengnare asum tawdana lambi do thengna baduda makhoi ahum asuki matik yamna harawi haibagi wani tung thangba saruk adomda suro tawduna saudaba khonjel amana murum sonduna makhoi gi matung adude inarakpadudi makhoi su tai makhoi su thengthana leiba yade haidana makhoi su khara thuna kumtharakle mai adudi asum saklakpana tumba hausilakle loislakadare makhoi gi mai ado Dayana aita mai asi loislakadare si maisu semutang payo ai manungda litliba t-shirt asi lautholakki aduga mai asi makha tana tharaga kumthasi Dayagi purit adasu yesilaba matungda makha tana thaduna kumtharakle handa mukti sen-senduna kumtharakle nong adasu ngalakle nong ngankibaduda usek wayagi khonjal kaya singaduna makhoi mayam singado langba horakle makhoi su hingani haiba khangle asum tawdana singkhong yongna kumtharakpaduda ticket counter oikiba nupadasu masadu ingagakle nupaduna sumna hairai nakhodi mataw karamna hinglibano singa sida kakhakiba mi amata hingna kumakhidabani makhoi ohumdusu mathawai nungaitana kaka aikhoi manga pulap lakminabani adubu imanabaga imanabi amagadi mathawai manghaure yamna nungaitida ado singthak thangba sarukto yamna danger oibani nakhoi ngana kumlakpa yadra natrabadi nakhoi khudong thiba nangadoribani nakhutta maijao ama paibaduna nakhoi pharakpa oirambasu yai khangdi mamang thakta kakhakiba miyoi singadudi makhuta su maijao amata hogdabra nakhoina maijao asi hogduna kumlakpana nakhoida dasa amata tadabani asum tawdana leiringai cherak aduda mathak thangba saruk adomda yamna khakna nokpagi khonjel ama makhoi mari adu tarakle makhoi mari aduna khonjel adu hek tarakpa kana duda nupa aduna sumna hairai mafam asi yamna sathibani nakhoi khangjilu ngalingai matamdadi karigumba amata tawdabani hojik nongam phung tawraklaba nongalakpasida tawriba thawai singado makhelangba amata yaraktrabanina amuktang kana laurambani masigi khonjel asi nongalamdai khudengi adum taraga lakpani adubu ngasidi khara makhadi thengthare phare kaka aikhoi su yumda hannaba tawrage aduga ngi haktangi matungda mangkhiba imanabado aikhoi phangnaba thiba lakki nupaduna suyare asum tawdana Dayagi karedo thawraba matungda makhoi ahumdugi thawai adu hingjahore mayum yauraba matungda rescue team ama tawduna makhoi si kauduna lakle helicopter da tawduna asiba haksang singado yengi adubu karigumba amata phangba tawde singthak adugi khwai matol thangba saruk adomda helicopter adu pukhatuna yengba matamda singthak asida kakhakiba thawa yaudraba haksang sing hingna kumakhidraba haksang singado singthakki matol thangba saruk adomda pulap punna tasinaduna leirami saru polang oina mataw aduda makhoi mayam asi sungakpana kham thengle helicopter aduna tawduna police singna haksang singado putharakle haksang singado kanano matam kuirabagi tungda amata masak khangdabanina haksang singado loin hekta mafam jaga asaba mada mathau mangam sing pangthokre adubu henthoi amadi Thomas mabani gi haksang adudi ngarang ta laidabanina masak munna khangle sing aduda karubagi da sapum namak sing aduna maram oiduna asiba haksang oina puduna lakle henthoi amadi Thomas ki mathau mangam sing adusu pangthokpa loikraba matung makhusu sing aduda makha tana satkidre aduga singthak sing hairiba jaga asisu misi mina thoklabanina makha tana kanagumba amata kabagi ayaba pikidre sarkana matam pumnamakki oina thingsinkhre wari ase matang asida losinjari wari ase nungai birabadi like amadi subscribe share tobiramu haiduna haijari phare mayam adudi mathangi wari da mohana thengnarasi ngasi gi oina di matang asida losinjarake